ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕꯗꯒꯤ ꯍꯧꯗꯣꯡ ꯑꯃꯕꯨ ꯊꯥꯗꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯔꯤꯗꯨꯅ ꯐꯠ ꯂꯥꯎꯅ ꯍꯦꯛꯇ ꯂꯦꯞꯄꯤ, ꯀꯔꯤꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯕ ꯇꯧꯗꯦ꯫ ꯃꯁꯤꯅꯤ ꯍꯧꯗꯣꯡ ꯑꯃꯒꯤ ꯇꯧꯕ ꯉꯝꯕ ꯃꯒꯨꯟ ꯍꯥꯏꯕꯕꯨ꯫ ꯃꯈꯣꯏꯗꯤ ꯃꯁꯥꯒꯤ ꯃꯈꯣꯡ ꯃꯔꯤ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯁꯣꯛꯄ ꯀꯔꯤꯁꯨ ꯅꯪꯍꯟꯖꯗꯦ꯫ ꯍꯧꯗꯣꯡ ꯍꯥꯏꯕꯁꯤꯗꯤ ꯌꯦꯡꯕꯗ ꯃꯁꯛ ꯊꯤꯔꯤꯕ ꯃꯈꯩ ꯃꯈꯣꯏꯒꯤꯗꯤ ꯑꯊꯣꯏꯕ ꯃꯒꯨꯟꯅꯤ꯫ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯀꯨꯏꯗ꯭ꯔꯤꯕ ꯋꯥꯔꯤꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯂꯧꯃꯤ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯚ꯭ꯂꯥꯗꯤꯃꯤꯔ ꯀꯧꯕ ꯍꯧꯗꯣꯡ ꯂꯥꯕ ꯑꯃꯈꯛ ꯂꯩꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯚ꯭ꯂꯥꯗꯤꯃꯤꯔꯁꯤ ꯂꯧꯃꯤ ꯑꯍꯜꯗꯨꯒ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯅꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯍꯦꯛ ꯎꯅꯕꯒ ꯍꯦꯛꯇꯃꯛ ꯈꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯈꯠꯅꯕꯁꯤꯗ ꯂꯧꯃꯤ ꯑꯍꯜ ꯑꯗꯨꯅ ꯅꯣꯡꯃ ꯁꯥꯎꯕꯗꯒꯤꯗꯤ ꯍꯧꯗꯣꯡꯗꯨꯒꯤ ꯃꯅꯥ ꯅꯥꯝꯃ ꯀꯛꯊꯠꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯧꯗꯣꯡꯗꯣ ꯌꯦꯡꯕꯗ ꯅꯨꯡꯁꯤꯕ ꯍꯧꯗꯣꯡ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯂꯧꯃꯤ ꯑꯍꯜ ꯑꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ, ꯑꯩ ꯃꯁꯤꯒꯤ ꯍꯧꯗꯣꯡ ꯅꯥꯇꯠꯄꯁꯦ ꯃꯁꯤꯒ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏ꯫ ꯕꯣꯔꯥ ꯈꯥꯎꯗ ꯍꯥꯟꯖꯤꯜꯂꯒꯦ, ꯑꯗꯨꯒ ꯂꯪꯊꯣꯛꯈ꯭ꯔꯒꯦ꯫ ꯁꯤꯔꯦ ꯃꯔꯥꯏꯕꯛ, ꯆꯪꯂꯦ ꯃꯔꯥꯏꯕꯛꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯑꯅꯧꯕ ꯐꯖꯈ꯭ꯔꯕ ꯍꯧꯗꯣꯡ ꯑꯃꯃꯨꯛ ꯂꯩꯔꯒ ꯂꯣꯏꯍꯧꯔꯒꯦ꯫ ꯑꯍꯜ ꯑꯗꯨꯅ ꯍꯧꯗꯣꯡ ꯚ꯭ꯂꯥꯗꯤꯃꯤꯔꯒꯤꯗꯃꯛ ꯀꯔꯤꯁꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯨꯕ ꯇꯧꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯚ꯭ꯂꯥꯗꯤꯃꯤꯔꯅ ꯍꯤꯡꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯍꯜꯂꯛꯇꯕ ꯑꯗꯨ ꯈꯛꯇꯅꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯚ꯭ꯂꯥꯗꯤꯃꯤꯔꯅ ꯇꯨꯝꯂꯒ ꯂꯩꯔꯤꯉꯩ ꯂꯧꯃꯤ ꯑꯍꯜꯗꯣ ꯕꯣꯔꯥ ꯈꯥꯎ ꯑꯃ ꯄꯥꯏꯔꯒ ꯂꯣꯟꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯚ꯭ꯂꯥꯗꯤꯃꯤꯔꯕꯨ ꯐꯥꯔꯒ ꯈꯥꯎꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯚ꯭ꯂꯥꯗꯤꯃꯤꯔ ꯕꯣꯔꯥ ꯈꯥꯎꯗꯨꯗ ꯃꯈꯨꯠ ꯈꯨꯖꯤꯟꯅ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯂꯒ ꯈꯣꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯂꯧꯃꯤ ꯑꯍꯜꯗꯨ ꯅꯣꯛꯂꯒ ꯍꯥꯏꯔꯝꯃꯤ, ꯈꯪꯂꯕ꯭ꯔꯥ ꯅꯥꯇꯠꯄ, ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯊꯋꯥꯏꯗꯣ ꯃꯥꯡꯂꯒꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯣꯔꯥ ꯈꯥꯎꯗꯨ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯦ ꯅꯥꯇꯠꯄ ꯍꯧꯗꯣꯡ, ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯂꯩꯖꯍꯧꯔꯣ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯆꯦꯡ ꯂꯩꯗꯅ ꯍꯤꯡꯕ ꯇꯥꯔꯒꯗꯤ ꯃꯗꯣ ꯅꯍꯥꯛꯀꯤ ꯅꯗꯥꯎ ꯌꯥꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯧꯃꯤ ꯑꯍꯜꯗꯣ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯧꯃꯤ ꯑꯍꯜꯗꯨ ꯌꯨꯝꯊꯪꯅꯕꯗꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯖꯔꯕ ꯍꯧꯗꯣꯡ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯒ ꯑꯃꯨꯛ ꯂꯣꯏꯔꯝꯃꯤ꯫ ꯍꯧꯗꯣꯡ ꯚ꯭ꯂꯥꯗꯤꯃꯤꯔ ꯂꯧꯃꯤꯗꯨꯅ ꯂꯪꯊꯣꯛꯂꯝꯂꯕꯁꯨ ꯃꯍꯥꯛ ꯑꯁꯣꯛ ꯑꯄꯟꯗꯤ ꯅꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯈꯥꯎ ꯃꯅꯨꯡ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯃꯉꯥꯜ ꯑꯃꯠꯇꯁꯨ ꯎꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯑꯁꯨꯝꯅ ꯁꯣꯜꯂꯤ, ꯏꯁ, ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤꯁꯤꯕꯣ? ꯑꯩꯍꯥꯛꯁꯤ ꯂꯧꯃꯤ ꯑꯍꯜꯗꯨꯅ ꯂꯪꯊꯣꯛꯂꯝꯂꯕ ꯃꯥꯜꯂꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯒꯤꯗꯤ ꯑꯍꯣꯡꯕ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯨꯖꯤꯟ ꯑꯗꯨꯅ ꯕꯣꯔꯥ ꯈꯥꯎꯗꯨꯗ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯂꯒ ꯍꯣꯒꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯥꯎꯗꯨ ꯁꯦꯒꯥꯏꯔꯕ ꯃꯇꯨꯡꯗ ꯚ꯭ꯂꯥꯗꯤꯃꯤꯔ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯎꯔꯦ, ꯎꯃꯪ ꯑꯃꯈꯛ ꯑꯣꯏꯔꯝꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯚ꯭ꯂꯥꯗꯤꯃꯤꯔꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯑꯣ, ꯃꯁꯤꯗꯤ ꯎꯃꯪ ꯑꯃꯅꯤꯅ, ꯃꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯔꯦꯗ꯫ ꯑꯗꯨꯗꯤ ꯑꯩ ꯎꯃꯪꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒꯦ, ꯀꯔꯤ ꯀꯔꯤꯕꯨ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯨ ꯃꯁꯥꯒꯤ ꯃꯔꯩꯅ ꯂꯦꯛꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯇꯥꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯩꯗꯣ ꯀꯣꯟꯇꯛꯅ ꯊꯦꯛꯈꯠꯇꯨꯅ ꯌꯥꯝꯅ ꯄꯣꯡ ꯆꯥꯎꯅ ꯎꯃꯪꯗꯨꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯚ꯭ꯂꯥꯗꯤꯃꯤꯔꯅ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯁꯣꯜꯂꯒꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯑꯆꯝꯕ ꯍꯧꯗꯣꯡꯗꯤ ꯅꯠꯇꯦꯗ, ꯑꯩꯍꯥꯛꯀꯤ ꯈꯨꯡꯒꯪꯗꯨꯗ ꯂꯨꯆꯤꯡꯂꯤꯕ ꯍꯧꯗꯣꯡꯅꯤ꯫ ꯏꯔꯥꯏꯕꯛꯅꯕꯨ ꯐꯔꯒꯗꯤ ꯆꯥꯎꯈ꯭ꯔꯕ ꯎꯃꯪꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯨ ꯑꯩꯅ ꯑꯣꯏꯔꯛꯄꯁꯨ ꯌꯥꯔꯤꯕ ꯄꯣꯠꯅꯤꯗ꯫ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯉꯥꯡꯂꯒ ꯎꯃꯪ ꯃꯅꯨꯡꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯍꯥꯛꯅ ꯆꯥꯎꯔꯕ ꯌꯨꯝ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯚ꯭ꯂꯥꯗꯤꯃꯤꯔꯅ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯀꯣꯌꯦꯡ ꯌꯦꯡꯂꯨꯕꯗꯗꯤ ꯌꯨꯝꯗꯨ ꯎꯃꯪꯗꯨꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯌꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯠꯇꯗꯤ ꯂꯩꯕ ꯎꯔꯝꯗꯦ꯫ ꯚ꯭ꯂꯥꯗꯤꯃꯤꯔ ꯌꯨꯝꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯑꯣ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯐꯝꯅꯣꯅꯦ!
ꯅꯨꯡꯁꯥ ꯈꯔ ꯈꯔꯒ ꯂꯥꯡꯅꯗꯅ ꯑꯩꯗꯤ ꯑꯃꯨꯛꯇꯕꯨ ꯇꯨꯝꯊꯣꯛꯈꯤꯒꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯨꯝꯂꯒ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯚ꯭ꯂꯥꯗꯤꯃꯤꯔ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄ ꯀꯥꯟꯗꯗꯤ ꯃꯍꯥꯛ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯝꯃꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯏꯁ ꯑꯩꯕꯨ ꯆꯥꯛ ꯑꯣꯟꯊꯣꯛꯅ ꯂꯥꯝꯈ꯭ꯔꯦꯗ ꯑꯣ ꯎꯃꯪ ꯃꯅꯨꯡꯁꯤꯗꯒꯤ ꯎꯆꯦꯛ ꯃꯆꯥ ꯅꯠꯇ꯭ꯔꯒꯅ ꯎꯆꯤ ꯈꯔ ꯐꯥꯔꯒ ꯄꯨꯛ ꯊꯟꯅꯕ ꯍꯦꯛꯇ ꯆꯥꯔꯨꯔꯒꯦ ꯎꯆꯤꯒꯨꯝꯕ ꯎꯆꯦꯛꯀꯨꯝꯕꯗꯤ ꯎꯃꯪꯁꯤꯗ ꯃꯔꯥꯡ ꯀꯥꯏꯅꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯎꯆꯤ ꯑꯃꯁꯨꯡ ꯎꯆꯦꯛ ꯐꯥꯔꯒ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯝꯃꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯚ꯭ꯂꯥꯗꯤꯃꯤꯔꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯣꯟꯊꯣꯛꯅ ꯆꯥꯛ ꯂꯥꯝꯂꯝꯃꯤ ꯚ꯭ꯂꯥꯗꯤꯃꯤꯔ ꯁꯥ ꯇꯥꯜꯂꯒ ꯆꯥꯕꯁꯤ ꯌꯥꯝꯅ ꯇꯜꯂꯝꯃꯤ ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯍꯥꯏꯖꯔꯝꯃꯤ ꯑꯁ ꯑꯩꯕꯨ ꯆꯥꯛꯇꯤ ꯑꯣꯟꯊꯣꯛꯅ ꯂꯥꯝꯈ꯭ꯔꯦꯗꯀꯣ ꯑꯗꯨꯕꯨ ꯁꯥ ꯇꯥꯜꯂꯒ ꯆꯥꯕ ꯅꯠꯇꯅꯗꯤ ꯎꯄꯥꯏꯗꯤ ꯂꯩꯇꯦꯅꯦ ꯏꯁ ꯈꯪꯗ꯭ꯔꯦꯗ ꯈꯨꯡꯒꯪꯗ ꯂꯩꯔꯤꯉꯩꯗꯗꯤ ꯃꯈꯣꯏꯅ ꯆꯥꯛ ꯊꯥꯔꯒ ꯄꯤꯖꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗꯗꯤ ꯏꯁꯥꯅ ꯊꯤꯔꯒ ꯆꯥꯕ ꯃꯊꯧ ꯇꯥꯔꯕꯅꯤꯅꯦ ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯟꯅ ꯎꯃꯪꯗꯨꯗ ꯉꯥꯡꯂꯒ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯥꯝꯅ ꯐꯖꯔꯕ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯂꯝꯍꯨꯏ ꯑꯃꯣꯝꯗꯨꯅ ꯚ꯭ꯂꯥꯗꯤꯃꯤꯔꯕꯨ ꯎꯔꯨꯕ ꯀꯥꯟꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯚ꯭ꯂꯥꯗꯤꯃꯤꯔꯕꯨ ꯂꯝꯍꯨꯏ ꯑꯃꯣꯝꯗꯨꯅ ꯌꯥꯝꯅꯁꯨ ꯈꯣꯏꯗꯥꯖꯔꯝꯃꯤ ꯂꯝꯍꯨꯏ ꯅꯨꯄꯤ ꯑꯗꯨꯅ ꯚ꯭ꯂꯥꯗꯤꯃꯤꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯆꯍꯤ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯅ ꯑꯩꯅ ꯎꯃꯪꯁꯤꯗ ꯂꯩꯔꯛꯄꯁꯦ ꯅꯍꯥꯛꯀꯨꯝꯕ ꯁꯥ ꯃꯈꯜ ꯑꯃꯠꯇꯁꯨ ꯑꯩꯅ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯃꯅꯥꯁꯨ ꯅꯥꯝꯃ ꯈꯛꯇꯃꯛ ꯄꯥꯜꯂꯤ ꯀꯌꯥꯗ ꯆꯤꯡꯂꯦꯝꯅ ꯐꯖꯔꯤꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯝꯍꯨꯏ ꯅꯨꯄꯤ ꯑꯗꯨꯅ ꯚ꯭ꯂꯥꯗꯤꯃꯤꯔꯗ ꯈꯨꯔꯨꯝꯂꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯃꯤ ꯍꯦ ꯑꯊꯧꯕ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯑꯩꯈꯣꯏꯒꯤ ꯎꯃꯪꯁꯤꯗ ꯅꯍꯥꯛꯅ ꯀꯔꯤ ꯑꯐꯕꯕꯨ ꯄꯨꯕꯤꯔꯛꯄꯒꯦ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯑꯊꯧꯕꯗ ꯀꯔꯤ ꯃꯤꯡꯒꯧꯕꯨ ꯀꯧꯖꯒꯗꯧꯔꯤꯕꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯂꯝꯍꯨꯏ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯚ꯭ꯂꯥꯗꯤꯃꯤꯔ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯥꯗꯣ ꯄꯣꯡ ꯆꯥꯎꯕ ꯍꯦꯜꯂꯛꯈꯤ ꯑꯗꯨꯒ ꯌꯥꯝꯅ ꯇꯞꯅ ꯆꯤꯡꯂꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯑꯩꯍꯥꯛꯁꯦ ꯌꯥꯝꯅ ꯊꯥꯞꯂꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯥꯏꯕꯦꯔꯤꯌꯥꯒꯤ ꯎꯃꯪꯗꯨꯗꯒꯤ ꯅꯈꯣꯏꯒꯤ ꯎꯃꯪꯁꯤꯕꯨ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯅꯤꯡꯊꯧ ꯑꯣꯏꯔꯨꯔꯣ ꯍꯥꯏꯗꯅ ꯊꯥꯔꯛꯂꯤꯕꯅꯤ ꯑꯗꯨꯅ ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯏꯅꯤꯡꯊꯧ ꯍꯥꯏꯅ ꯀꯧꯒꯗꯕꯅꯤ ꯂꯝꯍꯨꯏ ꯅꯨꯄꯤ ꯑꯗꯨꯅ ꯚ꯭ꯂꯥꯗꯤꯃꯤꯔꯗ ꯈꯨꯔꯨꯝꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯑꯣ ꯑꯊꯣꯏꯕ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯍꯥꯛꯇꯤ ꯈꯪꯖꯔꯨꯗ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛ ꯑꯩꯍꯥꯛꯄꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯌꯨꯝꯗ ꯆꯠꯂꯒ ꯏꯅꯤꯡꯊꯧꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯎꯠꯄ ꯑꯣꯏꯅ ꯆꯥꯛꯂꯦꯟ ꯑꯃꯇꯪ ꯅꯅꯥꯏ ꯑꯩꯍꯥꯛ ꯁꯤꯟꯖꯒꯦ ꯃꯁꯤ ꯑꯃꯨꯛꯇꯪ ꯏꯅꯤꯡꯊꯧꯅ ꯌꯥꯕꯤꯌꯨ ꯚ꯭ꯂꯥꯗꯤꯃꯤꯔꯅ ꯈꯨꯝꯃꯤ ꯐꯔꯦ ꯐꯔꯦ ꯅꯍꯥꯛꯅ ꯁꯤꯟꯒꯦ ꯍꯥꯏꯔꯤꯕꯗꯣ ꯁꯤꯜꯂꯣ ꯌꯥꯔꯦ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯂꯝꯍꯨꯏ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯃꯤꯡꯗꯤ ꯅꯦꯟꯁꯤ ꯀꯧꯏ ꯚ꯭ꯂꯥꯗꯤꯃꯤꯔꯅ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯅꯦꯟꯁꯤꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯅꯦꯟꯁꯤꯒꯤ ꯌꯨꯝ ꯌꯧꯔꯕꯗ ꯚ꯭ꯂꯥꯗꯤꯃꯤꯔꯅ ꯍꯥꯏꯔꯝꯃꯤ ꯑꯣ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯌꯨꯝꯅꯣꯅꯦ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯖꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯦꯟꯁꯤꯅ ꯑꯃꯨꯛ ꯚ꯭ꯂꯥꯗꯤꯃꯤꯔꯒꯤꯗꯃꯛ ꯍꯥꯎꯔꯕ ꯆꯥꯛꯂꯦꯟ ꯑꯃꯈꯛ ꯊꯣꯡꯂꯒ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯤꯅ ꯚ꯭ꯂꯥꯗꯤꯃꯤꯔꯕꯨ ꯄꯣꯊꯥꯍꯜꯂꯝꯃꯤ ꯅꯦꯟꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯩꯅ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯒ ꯚ꯭ꯂꯥꯗꯤꯃꯤꯔꯕꯨ ꯍꯨꯃꯥꯏ ꯍꯨꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯏꯅꯤꯡꯊꯧ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯪꯖꯒꯦ ꯚ꯭ꯂꯥꯗꯤꯃꯤꯔꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯌꯨ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯪꯅꯤꯡꯂꯤꯕꯣ ꯏꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤꯗꯤ ꯂꯩꯕꯤꯗꯕ꯭ꯔꯥ ꯚ꯭ꯂꯥꯗꯤꯃꯤꯔ ꯅꯣꯛꯂꯒ ꯍꯥꯏꯔꯝꯃꯤ ꯑꯩꯍꯥꯛꯀꯤꯗꯤ ꯃꯍꯥꯔꯥꯅꯤꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯗ ꯊꯕꯛꯁꯤꯅ ꯌꯥꯝꯃꯟꯈꯤꯕꯁꯤꯗ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯔꯤꯕꯒꯦ ꯍꯥꯏꯗꯅ ꯌꯦꯡꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯔꯥꯅꯤ ꯊꯤꯕꯒꯤ ꯃꯇꯝꯕꯨ ꯑꯩꯉꯣꯟꯗ ꯏꯐꯪ ꯐꯪꯗꯦ ꯃꯁꯤꯗꯒꯤꯗꯤ ꯅꯦꯟꯁꯤꯅ ꯚ꯭ꯂꯥꯗꯤꯃꯤꯔꯗ ꯈꯨꯔꯨꯝꯂꯝꯃꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯃꯍꯥꯛꯄꯨ ꯚ꯭ꯂꯥꯗꯤꯃꯤꯔꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ ꯃꯁꯤꯒ ꯂꯣꯏꯅꯅ
mahak afaba mahaki loinabi matik sabi nupi ama haibado oigani hainasu hairammi lamhui nupi dugi wadu Vladimir su yare masidagidi makhoini punna laiminnarammi asumna numit kharadi haukhre Vladimir di matam supada tumlagata adum lairammi aduga Nancy-na mahaki mapuroibagidamak sa pharaga pijarammi nongmagi numitni Nancy-na umangda mahaki mapuroiba Vladimir gidamak sa phaba laklammi matamsida Nancy-gi marub lamhui laba amakak thengnarami Nancy-na lamhui labadugi mamangda yamna pong saungna chatlammi lamhui labaduna Nancy-gi maong matawduda yamna angakpaga loinena hairammi Nancy nahakpu kari tawrabage natte nahakpu aihakpu masak khangdabaro aibu usinadabagum tawribasibo aihakna ngarangsu nangi yumda laklambani adubu nangdi leiramde nangbu kadaida chatlurabage Nancy khara saurap tawna hairammi he karigino nahakna aigi mingsi hektamak pallaga hairibadi aise kanano haiba nahak khangdraba male hanagi Nancy-do ai natrabani ha karino hariba wadubo nahakpu kari tawrabage Nancy wakal amukta taungne handakti Nancy yamna sauninglammi aduga hairammi aihakna hanasu haikre aigi ming pangano haidana haikre hanadi aise luhongdribi nupi amani aduga haujikti ai luhonglabani lamhui labado yamna ngakna khumlatlammi kari haiba nahakpu luhongle haiba o aidi khangludena adubu phare nahakna luhonglibadubu kanadano Nancy-na amuk khumlatlammi nahakti pausi karimata tadibu oire aina luhonglibase arapa Siberia-dagi tharakpa aikhoigi umangsigi ningthau Vladimir kauba manana matang panba HOUDONG-do madudani aduna haujikti aise umangsigi maharani oirabani lamhui labana khumlaklammi o nanai aihakti khangjarudre maharani ibema aihakpu amukta ngakpiyu adubu aihakna karamba matamda iningthau Vladimir gadi sak khangnaba yani Nancy-na khumlammi mado haujikki oinadi yakhiroi maramdi iningthaudo potharaga leiramkhini mahakna ngaihak potharingai akaiba piruragadi aingonda yamna saugadoribani aduna yengoi nahakna yaw amakhak pharaga puraklo aduga iningthauda katlaro adubune nahakna tawgadabadi yawdo thongjinda thanamlaga nahakna masi amada lotlaga legadabani madu natrabadi ningthaugi mamangda leplaga mamai thangatlaga lei usitti haina haikigadoribani lamhui labaduna harauna khumlammi hoi maharani bema nanaina hanna thagachari ai yaw phajakraba ama pharaga pujaraklage asumna hairamlaga lamhui labado chenkhre tasengbadi Nancy-na lamhui labaduda yaw amakhak puraknaba haribadu mahakna magi mapuroibagidamak sa phaba amuk chaludragasu yanabagidamagni asumna ngaihak leibagadi saom amamuk Nancy-ga thengnarammi saomduna Nancy-da hanglaklammi nungairibra Nancy nahakti hanadagi haujiknadum hena phajaba hengatpagum tawida masida Nancy-na khara saurapna khumlammi adumna aingonda haigadaba natte hanadi aihakse luhongdribini adubu haujikti aihak luhonglabani saomduna hairammi ha nahakpu luhongle haiba aidi khangludre adubu kanadano nahakna luhonglibadubo Nancy-na hairammi Vladimir kauba Siberia-dagi tharakpa mana nama khaktamak panba umangsigi ningthaudo madudani aina luhonglibase aduna nahak aingonda maharani haina nolukna kaupam thokpani saomna hairammi o aihakti khangjarudre aihakpu amukta ngakpiyu maharani ibema adubu aihak iningthaubu amukta unajaba yaroidra yaroi maramdi
mahak thabak yamna silli aduna mahaki achinba matamdo manghalli haidana aingonda saigadawribani aduna nahakna sallaba phajakraba amakhak pharaga purao aduga ining thauda ikai khumnaba utpa oina katlaro aduga ne nahakti sallabado thongjinda thanamo aduga masi amada lumlaga legadabani madu natrabadi mahaki mamangda mai thangatlaga lepi usitte haina haikigadawribani saom adusu nensibu hanna thagatlammi aduga san pharukhige hairamlaga adumak chatkhre masidagidi nensido mayumda wakhal yamna nungaina halaklammi aduga imungda tapna makhol thokhandana changlaklammi aduga Vladimirna tumlibado yenglaga lei ngaihakki matungda lamhui labado yaw amakhak hatlaga Vladimirgi mayumda laklammi adubu Nansina hairamlibadugi matung inna mahak imungdadi sanglamde mapanda leplaga lamhui labado yawdubu mawun sit nana khoktoklammi mahakna adumna tawribado horen Vladimirna sabada nungainabani lamhui labaduna asumna tawringai saom adusu sanjaw amakhak soro singlaga puraga laklammi madu ubada lamhui labaduna saomduda hairammi iyamba nungai biribro saomna khomme inaw nahak oireko hoi nayamba aibudi adum nungairi adubu nahakti kamdawribage matamse phana kuire nahakka thengnakidabase aduga nahakna mafamsida kari tawromliba iyamba aina iningthau Vladimirbu ikai khumnaba uchaba oina yaw simatang katsage haidana laklambani saomnasu hairammi nahaksu madugi laklibra yangoi aisu sanjawse iningthauda katke haidana puraklibani adubune nangbu iningthauga maharaniga thengnarabro lamhuina hairammi iyamba aihaksu ngasaidagi ngairibani phanadi kuire adubu makhoi animag amatta thengnadre saomna amuk hairammi phare adu oirabadi nangna khara angangni nang oina imungda sanglo aduga iningthauda hairuro lamhui labado makha taraklammi madu ai ngamloida iyambana ahalni iyambana oina hektamak haibiruro asomna makhoi ani amana amada thaujinarami tanjasida theba amakhak phan chonglaga laklammi adubu thebado lamhuiduga saomduga leiba ubaduda mahaki mathwai mangba tare khanbadagi hallaga chenkhige tawrammi adubu saomduna ukibadagi thebadudha lauraga hairakki hai theba senkhinu ngaikho karigumba aina senkhinu hairibasida leplabadi nangi thawaido kanbige aduga aina hairibase indaba taragadi nahakpu tanaraga hatkaniko masidagidi thebadusu kibadagi senba leplammi saom tamna tapna makhong anidu thangjilaklammi masidagidi saomduna hairakki hai theba nahak aikoigi iningthau Vladimirgi manakta aikoigi pau puraga sangadabani thebana hairammi hoi iyambasa iyambagi paudo ai tamjaruge adubu kari karamba pau oibirabano saomna hairammi nahakna aikoigi iningthauda mapanda saom Michaelga lamhui libonga iningthaugi sanabani haidana yaw amaga sanjaw amaga khudol oina tamjahori asum haina tamu thebadusu hoi hairaga imung tamna phan songlaga sangkhre aduga lamhui labaduga saom adugadi ngasai Nansina hairambagi matung inna makhoi lotnaba mafam saba mafamsing koyeng yengnarammi saom aduna uzaw amada pairaga asumna hairammi aihak uzawsigi mathaksida hektamak karaga lotlage masina khwaidai pharani lamhui labadu ipa pakhatna hairakhi yamba aihakti u kabasu haite aihaki pulsida
ꯑꯃꯨꯛꯇꯁꯨ ꯎ ꯍꯥꯏꯕꯁꯦ ꯀꯥꯔꯛꯇ꯭ꯔꯤ ꯑꯗꯨꯅ ꯏꯌꯥꯝꯕꯅ ꯎ ꯃꯊꯛꯇ ꯀꯥꯔꯒ ꯂꯣꯠꯇ꯭ꯔꯤꯉꯩ ꯅꯅꯥꯎ ꯑꯩꯍꯥꯛꯀꯤ ꯂꯩꯐꯝ ꯑꯃꯠꯇ ꯍꯥꯟꯅ ꯇꯥꯛꯄꯤꯔꯝꯃꯨꯕ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯃꯥꯡꯕ ꯇꯥꯔꯦ ꯁꯥꯑꯣꯝꯅ ꯍꯥꯏꯔꯝꯃꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯌꯦꯡꯉꯣꯏ ꯃꯁꯤꯒꯤ ꯅꯥꯄꯤ ꯃꯔꯛꯁꯤꯗ ꯂꯣꯠꯂꯣ ꯑꯗꯨꯒ ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯊꯛꯇ ꯎꯅꯥ ꯑꯀꯪꯕꯁꯤꯡꯁꯦ ꯀꯨꯞꯁꯤꯟꯕꯤꯔꯛꯂꯒꯦ ꯑꯁꯨꯝꯅ ꯂꯝꯍꯨꯏ ꯂꯥꯕꯗꯨꯒꯤ ꯃꯊꯛꯇ ꯁꯥꯑꯣꯝ ꯑꯗꯨꯅ ꯎꯅꯥ ꯑꯀꯪꯕꯁꯤꯡꯅ ꯀꯨꯞꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯂꯝꯍꯨꯏꯗꯨꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨ ꯈꯛꯇꯃꯛ ꯀꯨꯞꯁꯤꯟꯗꯅ ꯊꯅꯝꯃꯤ ꯁꯥꯑꯣꯝꯗꯨꯁꯨ ꯎ ꯃꯊꯛꯇ ꯌꯥꯝꯅ ꯊꯨꯅꯃꯛ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯠꯈ꯭ꯔꯦ ꯚ꯭ꯂꯥꯗꯤꯃꯤꯔ ꯑꯃꯗꯤ ꯅꯦꯟꯁꯤ ꯊꯣꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗꯅ ꯊꯦꯕ ꯑꯗꯨꯅ ꯚ꯭ꯂꯥꯗꯤꯃꯤꯔꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯅꯤꯡꯊꯧ ꯃꯄꯥꯜꯗ ꯁꯥꯑꯣꯝ ꯃꯥꯏꯀꯦꯜꯒ ꯂꯝꯍꯨꯏ ꯂꯤꯕꯣꯟꯒꯅ ꯏꯅꯤꯡꯊꯧꯒꯤꯗꯃꯛ ꯌꯥꯎ ꯑꯃꯒ ꯁꯟꯖꯥꯎ ꯑꯃꯒ ꯄꯨꯔꯛꯂꯒ ꯀꯠꯂꯔꯦ ꯃꯁꯤꯗꯒꯤ ꯅꯦꯟꯁꯤꯅ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯐꯔꯦ ꯅꯍꯥꯛ ꯆꯠꯆꯔꯣ ꯑꯩꯈꯣꯏꯁꯨ ꯊꯣꯔꯛꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯚ꯭ꯂꯥꯗꯤꯃꯤꯔ ꯑꯃꯗꯤ ꯅꯦꯟꯁꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯁꯥꯑꯣꯝ ꯑꯗꯨꯅ ꯚ꯭ꯂꯥꯗꯤꯃꯤꯔꯕꯨ ꯎꯕ ꯃꯇꯝꯗ ꯇꯞꯅ ꯂꯝꯍꯨꯏ ꯂꯥꯕꯗꯨꯗ ꯍꯥꯏꯔꯝꯃꯤ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯄꯤꯛꯈ꯭ꯔꯦꯗ ꯃꯁꯤꯕꯨ ꯑꯩꯒꯤ ꯃꯤꯠꯅ ꯁꯣꯏꯕ ꯀꯥꯗꯤ ꯅꯠꯇꯦꯀꯣ ꯂꯝꯍꯨꯏ ꯂꯥꯕꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯏꯌꯥꯝꯕ ꯇꯞꯅ ꯍꯥꯏꯌꯨꯅꯦ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯅ ꯇꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯂꯣꯏꯔꯕꯅꯤ ꯃꯁꯤꯗꯒꯤ ꯚ꯭ꯂꯥꯗꯤꯃꯤꯔꯅ ꯁꯥꯑꯣꯝꯗꯨꯅ ꯄꯨꯔꯛꯂꯤꯕ ꯁꯟꯖꯥꯎꯗꯨꯒꯤ ꯃꯊꯛꯇ ꯐꯜ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯖꯤꯟꯗꯨꯅ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯂꯒ ꯀꯤ ꯀꯤ ꯂꯥꯎꯅ ꯃꯈꯣꯜ ꯍꯧꯅ ꯀꯥꯝꯂꯒ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ ꯚ꯭ꯂꯥꯗꯤꯃꯤꯔꯅ ꯈꯤ ꯈꯤ ꯂꯥꯎꯅ ꯀꯥꯝꯕ ꯑꯃꯗꯤ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯂꯤꯕꯗꯨꯗ ꯁꯥꯑꯣꯝ ꯑꯃꯗꯤ ꯂꯝꯍꯨꯏ ꯂꯥꯕꯗꯨꯅꯗꯤ ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯄꯤꯛꯏ ꯄꯤꯛꯏ ꯍꯥꯏꯅ ꯇꯥꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯁꯥꯑꯣꯝꯗꯨꯅ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯂꯝꯍꯨꯏ ꯂꯥꯕꯗꯨꯗ ꯍꯥꯏꯔꯝꯃꯤ ꯀꯔꯤ ꯃꯇꯧꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯩꯅ ꯐꯥꯎꯕ ꯆꯥꯕ ꯂꯣꯏꯕ ꯉꯝꯂꯣꯏꯗꯧꯕ ꯁꯟꯖꯥꯎꯁꯤꯕꯨ ꯄꯤꯛꯏ ꯄꯤꯛꯏ ꯍꯥꯏꯗꯅ ꯐꯤ ꯐꯤ ꯀꯥꯝꯕ ꯃꯈꯩ ꯁꯥꯎꯔꯒ ꯆꯥꯔꯤꯕꯁꯤꯕꯨ ꯍꯦ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯗꯗꯤ ꯀꯟꯕꯤꯌꯨꯕ ꯁꯥꯑꯣꯝꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨꯅꯁꯨ ꯌꯥꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯃꯃꯥꯏꯗꯤ ꯎꯅꯥꯅ ꯀꯨꯞꯁꯤꯟꯈꯤꯕꯅ ꯎꯕ ꯐꯪꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯅꯥꯇꯣꯟ ꯑꯗꯨꯇꯅꯤ ꯀꯨꯞꯁꯤꯟꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯃꯁꯤꯗꯒꯤꯗꯤ ꯂꯝꯍꯨꯏ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯂꯦꯡꯂꯒ ꯎꯅꯥ ꯑꯀꯪꯕꯗꯨ ꯈꯔ ꯈꯔ ꯍꯥꯏꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯚ꯭ꯂꯥꯗꯤꯃꯤꯔꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯅꯕ ꯍꯣꯠꯅꯔꯝꯃꯤ ꯎꯅꯥ ꯑꯀꯪꯕꯁꯤꯡꯒꯤ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯕꯒꯤ ꯃꯈꯣꯜꯗꯣ ꯚ꯭ꯂꯥꯗꯤꯃꯤꯔꯅ ꯇꯥꯔꯝꯃꯤ ꯃꯍꯥꯛꯅ ꯆꯥꯔꯝꯂꯤꯕ ꯁꯟꯖꯥꯎꯗꯨ ꯆꯞ ꯂꯦꯞꯂꯝꯃꯤ ꯑꯗꯨꯒ ꯂꯝꯍꯨꯏ ꯂꯥꯕꯗꯨꯅ ꯂꯣꯠꯂꯒ ꯂꯩꯔꯤꯕ ꯎꯅꯥꯒꯤ ꯃꯄꯩꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯃꯇꯧꯗꯨꯗ ꯎ ꯃꯊꯛꯇ ꯂꯩꯔꯤꯕ ꯁꯥꯑꯣꯝꯗꯨꯗꯤ ꯀꯤꯕꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯅꯤꯛꯈ꯭ꯔꯦ ꯋꯥ ꯑꯃꯠꯇꯁꯨ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯝꯍꯨꯏ ꯂꯥꯕꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯀꯁꯨ ꯇꯞꯅ ꯇꯞꯅ ꯂꯦꯡꯂꯝꯃꯤ ꯃꯃꯤꯠꯇꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯚ꯭ꯂꯥꯗꯤꯃꯤꯔꯅꯗꯤ ꯊꯃꯣꯏꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯣ ꯑꯩꯍꯥꯛꯁꯤ ꯎꯁꯤ ꯐꯥꯔꯛꯇ꯭ꯔꯤꯕꯁꯦ ꯀꯨꯏꯔꯦꯀꯣ ꯐꯅꯗꯨꯝ ꯇꯥꯟ ꯆꯥꯔꯦ ꯉꯁꯤꯗꯤ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯑꯁꯨꯝꯅ ꯈꯜꯂꯒ ꯚ꯭ꯂꯥꯗꯤꯃꯤꯔ ꯃꯇꯨ ꯃꯃꯥꯟ ꯐ꯭ꯔꯪ ꯂꯥꯎꯅ ꯈꯤꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯐꯜ ꯂꯥꯎꯅ ꯂꯝꯍꯨꯏ ꯂꯥꯕꯅ ꯂꯣꯠꯂꯤꯕ ꯎꯅꯥ ꯑꯀꯪꯕ ꯃꯔꯛꯇꯨꯗ ꯆꯣꯡꯁꯤꯜꯂꯝꯃꯤ ꯊꯤꯟꯗꯣꯛꯂꯒ ꯂꯩꯔꯤꯕ ꯂꯝꯍꯨꯏ ꯂꯥꯕꯒꯤ ꯃꯅꯥꯇꯣꯟꯗꯣ ꯇꯥꯞ ꯂꯥꯎꯅ ꯃꯌꯥꯅ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯂꯝꯍꯨꯏ ꯂꯥꯕꯗꯣ ꯀꯤꯕꯣꯏ ꯈꯪꯕꯣꯏ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯍꯥꯏꯔꯝꯃꯤ ꯍꯣ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯑꯩꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯎꯅꯥ ꯑꯀꯪꯕ ꯃꯔꯛꯇꯨꯗꯒꯤ ꯐ꯭ꯔꯪ ꯂꯥꯎꯅ ꯆꯣꯡꯈꯠꯂꯛꯂꯝꯃꯤ ꯚ꯭ꯂꯥꯗꯤꯃꯤꯔꯁꯨ ꯂꯝꯍꯨꯏꯒꯤ ꯃꯅꯥꯇꯣꯟ ꯑꯣꯏꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯈꯣꯡꯂꯒ ꯃꯍꯥꯛ ꯃꯅꯥꯛ ꯅꯛꯄ ꯎꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯆꯦꯟꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯚ꯭ꯂꯥꯗꯤꯃꯤꯔꯅ ꯆꯦꯟꯈꯠꯂꯛꯂꯤꯕ ꯎꯖꯥꯎꯗꯨꯗꯤ ꯁꯥꯑꯣꯝꯅ ꯂꯣꯠꯂꯤꯕ ꯎꯖꯥꯎꯗꯣ ꯑꯣꯏꯔꯝꯂꯦ ꯁꯥꯑꯣꯝ ꯑꯗꯨꯅ ꯚ꯭ꯂꯥꯗꯤꯃꯤꯔꯅ ꯃꯍꯥꯛꯄꯨ ꯎꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯈꯪꯂꯒ ꯍꯥꯏꯔꯝꯃꯤ ꯑꯩꯕꯨꯁꯨ ꯎꯈ꯭ꯔꯦ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯂꯩꯃꯥꯏ ꯇꯝꯅ ꯐꯟ ꯆꯣꯡꯊꯔꯛꯂꯝꯃꯤ ꯑꯗꯨꯕꯨ
ꯎꯖꯥꯎꯗꯨꯒꯤ ꯃꯁꯥ ꯃꯔꯦꯡ ꯌꯥꯝꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯑꯣꯝꯗꯨ ꯎꯖꯥꯎꯗꯨꯒꯤ ꯃꯁꯥꯁꯤꯡꯒ ꯂꯣꯏꯅꯅ ꯇꯦꯛꯂꯒ ꯂꯩꯃꯥꯏꯗ ꯙꯨꯞ ꯂꯥꯎꯅ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯑꯣꯝꯗꯨ ꯀꯤꯕꯒꯤ ꯃꯌꯥꯏꯅ ꯅꯥꯕꯒ ꯈꯪꯈꯤꯗ꯭ꯔꯦ꯫ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ, ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯦꯟꯁꯤꯅ ꯁꯑꯣꯝ ꯑꯃꯗꯤ ꯂꯝꯍꯨꯏ ꯂꯥꯕꯗꯨꯗ ꯂꯥꯎꯔꯒ ꯂꯩꯍꯧꯔꯝꯃꯤ꯫ "ꯆꯦꯜꯂꯣ ꯆꯦꯜꯂꯣ ꯂꯝꯍꯨꯏ ꯂꯤꯕꯣꯟ, ꯅꯇꯨꯡꯗ ꯏꯅꯤꯡꯊꯧꯅ ꯇꯥꯟꯅꯔꯛꯂꯦ꯫ ꯁꯑꯣꯝ ꯃꯥꯏꯀꯦꯜ, ꯅꯍꯥꯛꯄꯨ ꯏꯅꯤꯡꯊꯧꯅ ꯐꯥꯒꯗꯧꯔꯦ, ꯈꯖꯤꯛꯇꯃꯛ ꯉꯥꯏꯔꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯅꯦꯟꯁꯤ ꯑꯃꯗꯤ ꯚ꯭ꯂꯥꯗꯤꯃꯤꯔ ꯎꯃꯪꯗꯨꯗ ꯂꯩꯕ ꯁꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯐꯥꯔꯒ ꯄꯨꯔꯛꯄ ꯃꯈꯣꯏꯗ ꯀꯜꯂꯛꯄ ꯁꯥꯁꯤꯡꯗꯣ ꯆꯥꯔꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨ, ꯃꯅꯥ ꯅꯥꯃꯇꯪ ꯄꯥꯟꯕ ꯍꯧꯗꯣꯡ ꯅꯥꯇꯠꯄꯗꯣ ꯂꯧꯃꯤ ꯑꯍꯜ ꯑꯗꯨꯅ ꯕꯣꯔꯥ ꯈꯥꯎꯗ ꯍꯥꯜꯂꯒ ꯎꯃꯪꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯕ ꯐꯪꯂꯝꯈꯤꯗ꯭ꯔꯥ?